Matamgi Manipuri Wari channel asibu tabiriba khwaipam namakpo taramnok jeri. Ngasiso amok channel asina mayamgi pukningbo amok ka hena penhanjana bagidamag anauba tangkak daimba wari ama putuna lang jeri. Wari asibu khothabirakpi Ruhani. Wari asi pathokjaba matamda soikiba lankiba yaurabaso ngakpinaba ningsingjari. Chinganbi Ningsibi kauba anauba wari asigi ahanba sarok mayam punna taminarasi. Sowaron tawduna masapo machot helle amuk off tawraga sapon amuk lamduna masasin bathungna taklaba tungda sawardo amuk on tawraga masasin bathungna isingduna chot helle makhotuna so thabak amadi mamay mamit na jingba nali asum na irujaba pumloy luiraga angangbaga hanggang mapal machuga langba tawel lama panik set padang na setli iruzabada setpa chotpa tawel dona baltin amada hamchinkri. Yandona thamliba angawa machugi monmon lawa tawel ado laudona achotpa makok masapon batay thokna barum nagi thoraklaga bedroom da changlagli. Irujaba loiraga sena bahaydana thamlamba istri mami koktriba angawa machugi formal shirt ki managda punna layriba angawa machugi moja furit hana laudona litchili. Aduga muk sarto matakta litchili. Kudam pana mingselomda mamayon sinduna haifit ingi. Pura litchin beloiraga amuba machugi formal pento tawal manungda sajilai makwang mapaw yaurakpada matakta selamba tawal lulaw thokri. Masapong balainduna makuna purito kangraw manungda insili. Aduga mukdada makuna haifit masapong bado nali. Pumloy luiraga amuba machugi tayima ngaksam na punsinkri. Amuba machugi koda maso mataktalit sinkri. Pamungduda haifit famduna hanadagi thamlamba amuba machugi khongup langtrik langba dotong sinkri. Pumloy luide karimta awat palaytri hairabab kanduda haugaladuna mingsal mangda leplaga masamado mung Ningthouja na hatkri. Tanjaduda tebal da layriba phone do kinglagli. Oigi khodangduda silver machugi langtrik lang na phajaba karido sizin na ngaliba phone screen do denglagli. Ras haipa haina save tawa number do oirami. Gari do sijin baloiraga phone do tap pai do na receive tawe. Hello. Loidrubo, ngaire. Loiri, thorage. Thoro. Nangi ngasi thabak yami haibai khang. Office bawda ngahagaram naga nangi chataw do chalo. Hoi. Hairaga phone do kakri aduga thorak na batawi gangyo koibado haifit inglamnaga khongthang tamna thangduna mong hadana thorakli. Tanjaduda call masulai. Sangan boy birabra. Mani. Sarna order to birak paket to thinjarak lage. Yari saram to thokbiro. Phone do kaklaga thong do fat hang dora e nupa majama marks uppa makok de kep ama oblaga makhotana phajana pek tawraba cake adu pairi. Ngan bo badanok fet tawraduna pairiba podo birakli. Sir sida lejari. Ngan ba su birakli badu lawri nupado su chatkri ngan mama nok na haifet ying aduga thongdu lok toksilamlaga khongthang bahauri mani mahakni lamdam seda mayamna sakhangnariba businessman maming lerba company gi CEO oina phampaiduna ajoba thogdang kayam puduna leiriba mahak adoni company sida sunati tongan ba masak maming leiraba factory kaya amagiso mapuoyi bani khading magsi mana loina hotnari bani Mangya pokpa mapaing bohol na jahinong na paralyzed tawduna shonduna laikibana mapana honaramba khoding mag machanupa yay mo oiriba nganba na mahot sinhangbani mayamba di masangay ba sinfam mamapayjo kibana mapagi tawrama business ta may onsen mangang jadi hanu thangsida irang yam pamra bana yam pamra ba aina irang khara tawraga nangnok handadi kadora matam lendoina ba ija haire yawasunati Tabag jatok pa matamda, jatok duraso, jatok taba matam sidi, irang khara taw yay kayo. Sida kharamuki haudadi, boring yam chuyimi. Irang do, chum na taw di, paiba mayawi nang gisi. Oh, ay girang se paira boyre, pare do di. Ay nga sana na ba angang mabiro, ado edi nangon di yadre dana, irang sa tawaroy. Ay buka tayo angang loro do no, poktre. Iba ni bang itsam ta poktre. Yaudre khangadi aina haiba yo
aduna ibani irang khara tong nasiba natradi ai nubi thininge ko hanura banangonda kanagi nupi na bi dawrige hanura sune aige muki khonokda leisabi daga tekpi kayani turise ko thangna barangge chahi yang khaimuki ahal matai manau ani duni ngasai dagi launari bodo asumna he makhoi ani selangni khane nukminne phagi sukai kaya matongni macha yaudi haiduna japjana awoitana khanaduna umduna leinambadi nongmata yaudi amu saungarakpagumba tanjada so nganbagi rumda he jensilakduna wakajaba numitsu yauri launari badu thawaina taramde haife taramlaga nganbaso makhoi romgi thongduda haife ringlamlaga sanglaba corridor do dalai elevator mapa yobaga changduna ground floor tamna lagli nganbana lagbo bada ras masana khangna gari thongdu hangkri nganbaso yongsilakduna gari da kaduna jinglemna tongkri cake adoso paper bag amada hapchinduna mana family seat ki nakalda thamkri rasu gari thauba haure thongna wari su sarakli yumlom da law haiduna kaigeno khangri jela khangani yum da law kauri do kainom de leram madong gyan ta ima hoina haina reso nasana gyan ta ba yarabani rase masangyo ina khara hi pa sajaba misang mina wama kitang haibada mana khangba khangdaba yam haiba sajabani achum suyang da banate nganba madi ras isak putlingai dengi roina duna tinaduna mahi punna taminna duna lakbani nganbagi maramda mana khangdaba leite magasu nganbana khangdaba leite nganbagi secretary oina sulainbani masama nganbagi thabak thorong khodingda so mating towi nganba sumagi personal loiba wa faumba rasta loina khanghalli animang nungsi chanana loina bani haipa sana nganglakpaduda nganbado onsinaba tallamali phone do onsinduna yengduna leikre ashum lakbana makhoina lakliba mafam do yoksilakli gari dagi koblakpaga aning da tungda mangdo ina changlakli leramni basta mayamdo nganbana changlakpa obada phamlambadagi lepkhanarakduna ikai khumnaba utli asamna magi tongana leiriba ramdoda changladuna yengbada jichang khar yenglamlaga tabakpu marasta sinaramlaga amung thorakli jangki bangahak leibaga thorakpa ubaduda mathau tawna murum sonarai nganbadi kakshu thawoidana dum lagli staff nupi ani dodi mangda computer suna nganbada lona yengduna jirol tawnarakli tanyana sargi body midna don chimba hairstyle thangni makong thangse ayam chai kai ku fasano siba nap lao dana ai pungoi ngori ko shelina yang thana tida ai shuni nangi dina ma layer duni laita bagi khalu thawaina mafam sida thabak tawrise tha dana tiko sarga nakna bayana bani sheli do paina tania ding nakdi asadi Nungsibi ma mi sargi jef lei bani leige leisen kaino moi sai leira ke dawege aiso irang to phum thok padum tawni yam tawni sargi khufing siga yam tawni bana na khajai du dane napsalamadi iranga jaini khangri adumaina ga tawrati nupi fubai namdana leisin tari dana ani do khajikana nokle ngan balakpaga mapa chana yongselai mathau da pokning changdana noklega leithokpaduda ngai matu chepleplega ani duda mamit khuneng lai ani do supakhatna noklamadu chepleplega giruk tawna yengladuna magi mathau tawna kre nganba wahaidim thairamde haifiding lamlaga adum thokre asomna magi gari khamna mafamdo yauraduna gari da thodokduna lagli somdana songbiado sorok machando mamanaba khara punsinduna sanari mina ngangbaga dade mana ngangduta taw haimbaga japmani sanari ba wari do makoi masal lugi khonjal dani yangna tariba seneba shorts tumaga leleba hogok lamu t-shirt tumaga makongno sa sandal ga tong manate masamana si phari somdana songbiado sorok machando da mamanami khara punsinduna sanari mina ngangbaga tande man haibada taw haimbaga japmani sanari bado makoi masal duda magi khonjal tani yangna tariba seneba shorts tumaga leleba hokok lawa t-shirt tumaga makongdo sa sandal ga tong manate masamana si phari sanari ba maraktagi angang kharoi ba nupi macha amana yam sauna jang hairakli Chinganbi chujinkan nangna jingalina chumba sabadi yaroi salbia sa thausa dana khomli na thawro aina jingalaga nangna chaglisa
Nungsu kaningandi kalu kaino. Matong manao nang yahalay sana bada. Nachinyam kali. Maray sam tawi. Nang dum yahalay na hayang dagi nang sana balakan. Ikay dabiya, may thabiya. Nang manayang pa mapangoy niya. Nachin kukan duga. Kariya. Sakta ti. Ay ba yung pan kangoy kayo nago. Ay na wajik kongkut kasi yam na naham na gane. Haning sila japada ne. Ay gitung sida inarakadaw ba dupa liti. Nang ni, na yung pan mapangoy disi. Ay budi hay na sakase karam phazabani na phangkini nang dina sakna thibani nabukjil na singdabani phangoi nang manandra sayar bagang majando ka hekjen tane hunara dirai to wat hain baduni angang ando sa song na Chinganbi hain hairam naga fe tawduna chatkre Sylvia noglaga yang hauri ngamsuga moida badam aingonda hobga sari sakta thisi Ajit na marum sonduna nupi majadana chatkibadu yengnaga leihawri mayam maraktagi nupa maja man hairagli je noidek jam naikrabani na phai khoidi tuition ju chatoini ngasi school kahawdabagi so mamana hanke daw Sunday num toina sanarase ai chalagi mamana chai bar lagtringaida nupa majadu masu chatkre Sylvia makhoi khara khakta mangai hawri lambi do dani phallaga makhoina leiribadu gari lakani mi lakani haibagi kebiba na jungbibaga natte Tasing na hairabadi Sylvia si angang haijarabaso haudik matam sige oinadi asum na sananduna angang majagam nairibase laito siyaraba magni kanagumba makoy gi jahilonggadi panek setuna phone amamamga laisabi sanduna lupa koiba phawba yang narabani aduba madi nongda asiguma wakal khalude sana hobagi kanaga jinta na hobagi haibasidani magi mathawiribase Class 10 loirakpagi result ngai boin haudiksi free oiribani school tuition na jingwaso exam loiribani na chatrabani na ayuk numida 24 hours magedi free ni ataya to bathabak yumgi tawarbaso yaribani aduba ma kemta changdi kemta sudi makhoi khara do consent na amuk jinda bodana rai Sylvia so jinda haifit kan badana tana tumina nga hangta sulaite magi thokpa majindo second ama leptana ngangba haurakli Aige chinsibo kyam kalageba lekai sigi mising sena aiba Chinganbi na kawrisi babana nung sina thonbiramba aige mingse kana su kawina dreba Chinganbi haiba mingse nam aiga singa minga chapana kre nate Chinganbi kai na kawraka ain harawni na khaliraba moisi yumda phange dada na ibo chindumbi na laknaba aibo chingam tumgeba aibo chindumamir haiba nida mama khaktane aibo nung sina kawirisi Ataydi kanam ju jade nakan na lairiba mamanabi singduda ansinduna makona machinduda nanbai paibai tawduna amuk sumakha samtharakde tu yengune noiso ai chinse tumbraba chinse kanbraba tumsu tumde kansu kande thot lawai gi phajaba chinsibo moina tumhanbire kansu kanhanbire Sylviana tawriba maongdo lairiba mamanabi singdudi nokningmana loirambani Adubo nogludre kharasu saugunbani Sylvia si amuk sangduna bedrong lolakani khanbagi dalladuna nokninglabasu khangjalle nogludre makutu muthang tharakduna seliba sortugi pocket hamkre piktak tawu chumbalduso sugatuna tumin naikre madawdu sauri haiba khangladuna mamanabi amana themboina tamna hairakle Sylvia sauri ni noisuni aingola Chinganbi ni hekaroglaba Noyga punam sanamina drekang as akhodi kawrimi handak daidi nupi oiger nupa oiger engona Chinganbi hekawra bamida maru koki aduga moiso aina lukokpi lukokpa aina ne lakna doini mangona Chinganbi kawi hainduna saunu penta nang hangjari badu dabada mamanabi singdudi amuki hana nokninglubani ngasaidagi nokninglabaso khangjiduna leirambani Handagi Sylviagi yamna chakpa manma maongda maru kokani kain harakpaduda khangjinba ngamda Sylviada munnengduna tithinok thorakli Tanjaduda karima laptakna tharukpani horn pirakpadu tari lambi mayangduda lepsinarimbadu khara handoknaba oiramale horn duso kan hanjin khongnekli kharaga saungningnirambaga horn makholduna hena karaduna lepliba khongphamdo hongda samlepseli Makhalet lairama mamanabi singduna gari la ihainduna magi thaidongnakre thorogliba gari doso yokselakadauri jatho haibagum hornsu hanjin khangjalakli adaina jathokraga nupi majamana sumlepsen leibaduda gari thorogliba nupa madi sauningbanna loiri
Handokadaba nupi man handoktrabada thawrakleba nupadusu upai leitaduna break khangpa pharaga nupi sigi mamangda khamlakli nupi maso ngahaki mamangdadi thawna phana leplambado ki boilakpoi tawduna mamit uisinkrabani kana thawrukpa karina khangkhamlakpagi sahumduna ikomkomna pulama masamdo chai thawraktuna ningthibi mai thongdu kupsinkri gari dagi nupadu maso saunu komlaklaga nupi dogi mangda leplaga wa haige tawrai tanjadudani laptakna nupa amana kaurupagi khonjalama tarakpadu pikpe ho pikpe Chinganbi Ningsibi khonjalduda khangli kauraklibado atai kana natte salbiagi mabong mathong chadaba henbani hainbadu lambi matai thaidokduna lengnakriba salbiagi mamana bisungdudi pakhatnarabani salbiagi mangda lepliba masamawu phamba masak phajaba wangchawa nupasina kari tawrakadagi haiduna Sauning number nupido hena sauning kre mabungi mingau duda haujiktani pendana wari lijarambado asiguma mingau ko haning de hainduna mangda lebli bidu di thausaru dre dunglom damagi mingau duna lagliba mabunglom doino ansen kre saurang tongna mamit ani sukladuna nasi pangro horna du khongna khongli duba natraga silingi ba gaidor sigesu kadaidunuma chalaga nathana sijaru bayadro swaida mingi madamang handu sara Konjal hungna saubamana hairakliba nupaduge wahaidu tana tasinarudri makhwang mettunani yengliba jaimaja mapaiduna kana chelakliba mabungduda angang mano sitabagi maong toksalakpasida nupadu su hena sauningladuna magi ahoba sathiba mano konjaldu thandarakli henga nangi simi usitiro kupak chage haibana lambi senangi patapan bro gari lai khangadi thedokbagadawge Thomdatlamadi achumaran thidana paisa kotagi tawkanine wahaindudani nupi masu mamai leksilakli mamaina joy tarakliba tentakpa masamsingdo machulna fukamduna haidokhalli aduga makhutuna khomjin tasin tawduna manada yepsinkre aduga nupaduda yenglei nupadugi sakfamda urubadadi yam ngakna munne yengkre